KCP MC Progressive ki Facebook account da thagalakpa post amatang thamjage. Warning to Arambai Tengol. 13 August ki wathok ta chenaba mioising Arambai Tengol gi mioising na angkhatpa manba moongda party gi mayokta kudombi singlaklibadu afabo oiroi nasagi pungpham tijabaga pangkhak oigani. KCP MC Progressive na changsilakpa lambi dagi handoko Arambai Tengol gi mingsat thinabasu makatana tawba yaroi. Leibak tuwaibada Arambai Tengol na kangkalakpa targadi Arambai Tengol gi mathakta thingba thamlakani. Ireicha ama oina party na paikalakpa tabaksingda apen penda fongdokpadi matam chupada taramda oi. Kudombi singlaga awatpa saraklagadi waidagi tamthiba yeknaba oirakani kaugano. Mama mapa imung manung singnasu Arambai Tengol gi mingda leibak abai tara sariba nacha nasu singsu matam laringai fajin punjin hobana punamaki yaipaba oigani. Makhatana Arambai Tengol gi ireicha singna party gi mayokta kalak anjau laklagadi chap chaba thabak paketkani. KCP MC Progressive Standing Committee loinana Arambai Tengol gi achauba pamama puriba Robin Mangang khwairakpam gi Facebook account da tholakpa Warol amatang miyamda nganjari. Anadi FB da nahasingna panghai hainabana makalamani hojikti wase lurakbanina ina AT gi mahut sinjaraga ofam amata thamjage. KCP MC Progressive na afafata kanthadana Arambai Tengol da ektamak warning tawbasidi yamna leibak macha tade nahasinggi asauba ekoina fajinba namaktaba yai. Hojiki oiriba situation asida ekoi masel yengthinaba matam dinate sugoi oide. KCP MC Progressive na mafam matam ama sinbirao natraga ekoina sinjau haibra aduga high level da yamna lemna semai thadoknasi thadoknasi natragadi mairakpidagi maijaubi olakpada mangjandoise kanasu nate ima leibak asini. Arambai Tengol na kanagisu michang changba natraga mayokta lepa ijakide natangi ireicha ama oina aran asoi kudimang khara yengnaduna ngaknasi haijabadani. August ki concert ka etigasu hiram amatada mari leinajade. KCP MC Progressive ki contact naijari agachari.